ꯂꯣꯛꯇꯥꯛ ꯃꯄꯥꯎꯒꯤ ꯑꯞꯗꯦꯠꯁꯤꯡꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯔꯣꯀꯦꯠ ꯌꯥꯎꯅ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯂꯦ ꯍꯥꯏꯕ ꯏꯗꯨ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯄꯦꯖꯇꯒꯤ ꯄꯣꯁ ꯑꯁꯤꯃꯛ ꯂꯧꯈꯠꯆꯔꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯔꯣꯀꯦꯠ ꯌꯥꯎꯅ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯂꯦ꯫ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯁꯤꯈ ꯔꯤꯖꯤꯃꯦꯟ ꯕꯦꯁꯦꯞ ꯑꯃꯗꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯌꯥꯎꯕ ꯊꯥꯡꯖꯤꯡ ꯆꯤꯡꯁꯥꯡꯒꯤ ꯄꯟꯖꯥꯡ ꯚꯤꯂꯦꯖꯀꯤ ꯑꯁꯣꯡꯕ ꯖꯪꯒꯜ ꯌꯥꯎꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯍꯥꯏꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯁꯤ ꯐꯒꯠꯄ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯐꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯐꯤꯠ 9 ꯁꯥꯡꯕ ꯔꯣꯀꯦꯠ 2, ꯐꯤꯠ 8 ꯁꯥꯡꯕ ꯔꯣꯀꯦꯠ 2, ꯄꯨꯟꯅ ꯔꯣꯀꯦꯠ 4, ꯂꯥꯔꯖ ꯀꯟꯇ꯭ꯔꯤ ꯃꯦꯗ ꯃꯣꯔꯇꯥꯔ 2, ꯃꯦꯗꯤꯌꯝ ꯁꯥꯏꯖ ꯑꯣꯐ ꯀꯟꯇ꯭ꯔꯤ ꯃꯦꯗ ꯃꯣꯔꯇꯥꯔ 1, ꯏꯝꯄ꯭ꯔꯣꯚꯥꯏꯖ ꯃꯣꯔꯇꯥꯔ 3, ꯔꯦꯗꯤꯑꯣ ꯁꯦꯠ 1, ꯀꯟꯇ꯭ꯔꯤ ꯃꯦꯗ ꯒ꯭ꯔꯦꯅꯦꯗ 2ꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯑꯦ.ꯇꯤ. ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ ꯄꯤ.ꯑꯥꯔ.ꯑꯣ. ꯑꯣꯏꯅ ꯊꯧ ꯄꯨꯕꯤꯔꯤꯕ ꯔꯨꯕꯤꯟ ꯃꯉꯥꯡ ꯈ꯭ꯋꯥꯏꯔꯥꯛꯄꯝꯒꯤ ꯄꯦꯖꯇꯒꯤ ꯄꯣꯁ ꯑꯃꯅꯤꯈꯛ ꯂꯧꯈꯠꯆꯔꯒ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯅ ꯈꯖꯤꯛ ꯈꯖꯤꯛ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯄꯩꯁꯥ ꯈꯔꯅ ꯃꯩꯇꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄ ꯑꯁꯤꯗ ꯃꯊꯃꯣꯏ ꯈꯔꯗꯁꯨ ꯄꯦꯟꯖꯅꯕ ꯄꯩꯁꯥ ꯈꯖꯤꯛ ꯈꯖꯤꯛ ꯌꯦꯟꯕꯅꯤ꯫ ꯀꯌꯥꯗ ꯍꯔꯥꯎꯖꯔꯤꯕꯅꯣ ꯅꯨꯡꯁꯤꯗ꯭ꯔꯣ ꯏꯅꯥꯎ ꯃꯌꯥꯝ ꯑꯁꯤ ꯁꯤꯀꯤ ꯐꯪꯗꯅ ꯃꯊꯋꯥꯏ ꯍꯛꯆꯥꯡ ꯊꯥꯗꯣꯛꯂꯒ ꯂꯩꯕꯥꯛ ꯉꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯀꯔꯦꯝꯅꯕꯗꯤ ꯁꯨꯡꯇꯧ ꯇꯧꯔꯛꯀꯅꯨ꯫ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯕꯁꯤ ꯀꯔꯦꯝꯅꯔꯛꯄ ꯑꯁꯤꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯗꯨ ꯂꯥꯛꯂꯒ ꯊꯤꯅ ꯆꯩꯕꯤꯔꯨ ꯂꯥꯎ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯀ꯭ꯂꯥꯁ 2, 3ꯒꯤ ꯑꯉꯥꯡ ꯐꯖꯅ ꯇꯥꯛꯄꯤꯕ ꯂꯣꯏꯅꯕꯤꯕ ꯉꯝꯕ ꯑꯣꯖꯥ ꯅꯨꯄꯥ ꯅꯨꯄꯤ ꯑꯃ ꯄꯥꯝꯖꯩ꯫ ꯏꯆꯥ ꯅꯨꯄꯤꯒꯤꯅꯤ, ꯁꯕꯖꯦꯛ ꯂꯣꯏꯅ ꯇꯥꯛꯄ ꯉꯝꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯌꯨꯝꯗ ꯏꯚꯤꯅꯤꯡꯗ ꯇꯥꯛꯄꯤꯕ ꯄꯥꯝꯃꯤ꯫ ꯁꯦꯂꯔꯤ ꯎꯅꯔꯒ ꯍꯥꯏꯅꯁꯤ꯫ ꯑꯊꯨꯕꯒꯤꯅꯤ꯫ ꯄ꯭ꯂꯤꯖ ꯀꯟꯇꯦꯛ ꯃꯤ ꯑꯦꯖ ꯁꯨꯟ ꯑꯦꯖ ꯄꯣꯖꯤꯕꯜ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯩꯇꯩꯅ ꯈꯖꯤꯛ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯎꯔꯕ ꯃꯤꯐꯠꯇ ꯀꯨꯀꯤ ꯃꯤꯅꯥꯏꯁꯤꯡ ꯑꯁꯤꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯑꯗꯨꯝ ꯇꯠꯇꯅ ꯇꯧꯔꯛꯂꯕꯁꯤ ꯐꯥꯎꯕ ꯀꯨꯀꯤꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯗ꯭ꯔꯣꯟ ꯕꯣꯝ ꯊꯥꯗꯗꯦ, ꯔꯣꯀꯦꯠ ꯀꯥꯞꯇꯦ ꯍꯥꯏꯕ ꯉꯝꯃꯤꯕ ꯏꯟꯗꯤꯌꯥꯒꯤ ꯀꯣꯛꯁꯤꯡ ꯑꯗꯨꯅꯤ ꯑꯩꯅ ꯌꯥꯝꯅ ꯉꯛꯂꯤꯕꯁꯤ꯫ ꯇꯁꯦꯡꯅ ꯃꯤꯇꯩꯁꯤ ꯃꯨꯊꯠꯄ ꯄꯥꯝꯃꯤ ꯍꯥꯏꯅ ꯐꯣꯡꯅ ꯂꯧꯕꯤꯔꯛꯂꯣ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯊꯣꯛꯂꯕ ꯂꯥꯛꯆꯔꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯀ꯭ꯋꯥꯀꯩꯊꯦꯜ 360 ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯄꯣꯁ ꯑꯃꯅꯤꯈꯛ ꯂꯧꯈꯠꯆꯔꯒ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯉꯁꯤ ꯑꯌꯨꯛ ꯀꯛꯆꯤꯡꯒꯤ ꯋꯥꯏꯔꯤ ITI ꯇꯥꯕ ꯂꯝꯕꯤꯗ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯌꯨꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤ꯫ ꯒꯥꯔꯤ ꯌꯨꯡꯁꯤꯟꯕ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯁꯨ ꯌꯥꯎꯔꯝꯕ ꯊꯦꯡꯅꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ꯫ ꯄꯦꯖ ꯑꯁꯤꯃꯛꯀꯤ ꯃꯈꯥ ꯇꯥꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯀꯦꯁꯄꯔ ꯒꯥꯔꯤꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯊꯣꯛꯍꯜꯂꯛꯄ ꯑꯦꯛꯁꯤꯗꯦꯟ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯑꯍꯥꯟꯕꯗ ꯑꯣꯛꯇꯣꯕꯔ 13ꯗ ꯃꯣꯏꯔꯥꯡꯗ ꯀꯦꯁꯄꯔ ꯒꯥꯔꯤꯅ ꯁ꯭ꯀꯨꯇꯤ ꯑꯃ ꯊꯣꯝꯒꯥꯏꯈ꯭ꯔꯦ꯫ ꯑꯅꯤꯁꯨꯕꯗ ꯑꯣꯛꯇꯣꯕꯔ 18ꯗ ꯆꯤꯡꯃꯩꯔꯣꯡ ꯈꯣꯡꯅꯥꯡ ꯀꯥꯔꯛꯇꯁꯨ ꯀꯦꯁꯄꯔ ꯒꯥꯔꯤꯅ ꯑꯜꯇꯣ ꯀꯥꯔ ꯑꯃ ꯊꯣꯝꯒꯥꯏꯈ꯭ꯔꯦ꯫ ꯑꯍꯨꯝꯁꯨꯕꯗ ꯑꯣꯛꯇꯣꯕꯔ 22ꯗ ꯀꯩꯁꯥꯝꯄꯥꯠꯇꯁꯨ ꯀꯦꯁꯄꯔ ꯒꯥꯔꯤꯅ ꯀꯥꯔ ꯑꯃꯁꯨ ꯊꯣꯝꯒꯥꯏꯈ꯭ꯔꯦ꯫ ꯃꯔꯤꯁꯨꯕꯗ ꯑꯣꯛꯇꯣꯕꯔ 30ꯗ ꯉꯁꯤꯅ BT ꯔꯣꯗꯇ ꯔꯣꯌꯦꯜ ꯏꯟꯐꯤꯜ ꯑꯃꯁꯨ ꯊꯣꯝꯒꯥꯏꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯏ-ꯄꯥꯎ ꯃꯅꯤꯄꯨꯔ ꯑꯞꯗꯦꯠ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯄꯣꯁ ꯑꯃꯈꯛ ꯂꯧꯈꯠꯆꯔꯒ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯆꯍꯤ 90ꯒꯤ ꯃꯃꯥꯡꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯝꯂꯗꯤ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏ ꯍꯥꯏꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯍꯤ ꯌꯥꯏꯈꯣꯝꯕ ꯅ꯭ꯌꯨꯁ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯄꯣꯁ ꯈꯔꯈꯛ ꯂꯧꯈꯠꯆꯔꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄꯥꯋꯔ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯀꯝꯄꯅꯤ ꯂꯤꯃꯤꯇꯦꯗ MSPDCLꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯉꯔꯥꯡꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯔꯦꯗ ꯆꯠꯊꯕꯗ ꯃꯩ ꯈꯖꯅꯥ ꯊꯤꯔꯝꯗꯕ ꯀꯟꯖꯨꯃꯔ 32 ꯃꯩ ꯀꯛꯊꯠꯈꯤꯕꯒ ꯂꯣꯏꯅꯅ ꯃꯩ ꯍꯨꯔꯥꯜꯂꯒ ꯊꯜꯂꯝꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯚꯤꯖꯟ ꯑꯦꯔꯤꯌꯥꯗꯒꯤ ꯃꯤꯑꯣꯏ 6 ꯑꯃꯗꯤ IED 3 ꯗꯤꯚꯤꯖꯟ ꯑꯦꯔꯤꯌꯥꯗꯒꯤ ꯃꯤꯑꯣꯏ 5 ꯄꯨꯟꯅ ꯃꯤꯑꯣꯏ 11 ꯃꯩ ꯍꯨꯔꯥꯜꯂꯝꯕꯗꯒꯤ ꯐꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯃꯩ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯁꯤꯡ ꯐꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯅ MSPDCLꯒꯤ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯉꯥꯏ ꯐꯗꯅ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯆꯩ ꯄꯨꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤ 201 ꯑꯃꯗꯤ 382 ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯄꯟꯕ ꯌꯥꯎꯗꯅ ꯄꯨꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯄꯣꯠꯆꯩ ꯄꯨꯁꯤꯜꯂꯛꯄꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤ꯫ ꯃꯅꯤꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯝꯅꯃꯛꯇ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯄꯨꯟꯅ ꯆꯦꯛ ꯄꯣꯏꯟꯠ 107 ꯍꯥꯡꯗꯨꯅ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯆꯤꯡꯅꯕ ꯃꯤꯑꯣꯏ 9 ꯐꯒꯠꯇꯨꯅ ꯋꯥꯍꯪ ꯆꯠꯊꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯤ꯫ ꯄꯦꯖ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯅ ꯀꯗꯥꯡꯃꯟ ꯄꯥꯠ 2 ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯣꯀ꯭ꯔꯝ ꯍꯔꯤꯗꯥꯁ ꯆꯍꯤ 38 ꯑꯄꯣꯛꯄ ꯑꯣꯀ꯭ꯔꯝ ꯖꯨꯒꯤꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯊꯣꯡꯒꯥꯜꯗ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 4:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯐꯪꯕꯒ ꯂꯝꯁꯥꯡ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯂꯥꯛꯇꯨꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯣꯝ ꯑꯁꯤ ꯁꯛꯇꯤ ꯂꯩꯕ ꯕꯣꯝꯗꯤ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯔꯝꯕ ꯃꯈꯜꯒꯤ ꯕꯣꯝ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫
bom pokhaikhibagi thodok asida asok apan amadi misi mina yawkiba leite adum oinamak kanana kari maramgi bom asi pokhaihalamlibano haiba chapchana khangma ngamdri haiba wafam phongdokli makhatana Bharat Sarkarna kuki gi tungda leplaga but thajinbagi thabak tawbiranu haina thawai medel gi media coordinator Khomdram Mochami na phongdokre wafam asi ngasi Manipur Press Club ta paumising unabada phongdokibani mahakna makha taraduna hai Manipur da hojik oiriba tangdu leita daba phibam asina maram oiraga micham praja miyam aduki matik wanare khul ngakliba isa singsu ngasi pawa magi yumda hanadana leiri lal chatkiba macha singbu kadaida kari soikigidagi haiduna khutta maira paiduna mama oibisingna macha bu halakpa ngaiduna leiriba awaba anigi marak asida kanagumba kharana la loire haiba kanagumba khara amana la laitre haiba asigumba asengba tanja lauraga Bharat Sarkar amadi kuki la lauba singa lautunaraga chingkhong singyada langoi chanchilakliba asida kuki singna taliba separate administration asi pide haina karamna laugani ishana leiriba yumpham asidagi khong kanthokuna satpa yadana leiba tarabadi tungi charon churon sing minai oina lehorogani haibasi sengle haina su mahakna makha tana phongdokkibaga loinana maitai yumthong khuding ayuk amadi numidang chak thonglamdaida cheng mut ani ani saning sapuda tungsili tungsin jariba cheng asi chama suba cheng haibagi thauram senglaba kangla laifamda isha singi punchi chengjel nijabagi thauram pangthokpani haina su mahakna makha tana phongdokki aroiboina kuki MLS tara khudakta lauthokadabani su agreement thugairiba kuki gi lalawlup sing terrorist ni haina lauthokadabani haibagi demand tawraduna transgender activist malem thongamna sakarda thakiba matam suraba phawba thabakta ontokpiraktabana maram oiraga Chief Minister Banglogi mamangda masa mathanta sijaragani haina lauthokkiba matung inna police na phajiluraba matung ngasi ko na thadorakre ngasi pawmisinga unabada malem thongamna phongdokkibada mahakna taliba demand ngasi phawba ahongba leite sangsiliba khongjang asi su lengak ta tamdana singnaba natte mahakna sangsiliba khongjang asi lengak bu support tawbani Manipur thugaina bo honariba kuki MLA tara asibu chairak pina bo hona jaba sida ona tainaba maongda lengakna mahakpu phajin biba jail da thamjin bibada natana Youth of Manipur yonggi thongmising phajinduna tongan ba ekaya panchinduna phajiliba asigi matangda su pendaba phongdokkhre haiba wafam asi thamjaraga ngasigidi matang saida lusinjari